nungthil khanghaudana sitkiba nonglei nungsitna maram oiraga Lechal Police Station gi manung chanba Mafaudam gi chadong koiba lakpa mioi singna tongba hi isingda laksin kibedagi hi aduda tongba mioi ahum isingda takiba adu ngasi nungthil pung 2:30 henba fawbada thiba khangdana leiri. Chief Minister N. Biren Mafaudam da chatuna yengsinkre mioi ahum isingda lupkibadagi thiba khangdana leiribagi thogdokta nungaitaba fongdokpaga loinana asigumba khudong thiba thogdok asi matungda amuk khanna thoktanaba mari leinaba singda laukhatpam thokpa thabak sing laukhatnaba amadi makhatana niyam na yadaba bot sing sizinaba yaroi haiba akanba yathang piki. Isada laizaba hai singba sing uthokpa amadi khanghanbagi pandamda Tom TV na khudol tamba Royal Event na senduna pangthokpa Mega Talent Show gi ahanba tangka ki audition ngasi Palace Compound laiba lamyanba sanglenda pangthokre numit marini chupna pangthokadauba ahanba round asidagi contestant humfu khangatlaba matungda quarter final amadi semi final pangthoklaga show asigi final na May 16 ta pangthokadabani. Ikai iki thadokuna fruit salad yolibi taekwondo player Ningombam Dainada kumja 1958 da CC Higher Secondary School dagi pass taukraba mahairoi singi maikai dagi sel gi mateng pangkhre ngasi leibak miyam na nungsibiduna sel gi tengbang birakliba sigumna lemhauriba sanaroi singi awaba sing asisu ubiduna makoi busu sel gi tengbang pihaningi haiba wafam kaya Dainana fongdokre. Malem gi atai mafam singda pangthok nabagum MU gi Department of Dance and Music na sinduna ngasi department asigi holda World Dance Day gi thoram pangthokre. Iramdam kanba apunba loop ikalna haukiba chahi singda pangthokibugum ngasi mawung ngaupa oiba singda anauba chahi gi khudol tamba sajibu khudol gi thoram ngasi konung manungda laiba PCYWC gi holda pangthokre thoram aduda sarugya kiba Manipur gi ningthau laisemba sana jaubana ngasi pangthokliba thoram asina choina khunda khraba ichilinau singi marakta nungsi chanaba gi lipunadu chesinhanba ngamlagani haiki. Imphal West Commando na City Police Station ke manung chanba Thangal Bazar gi Major Khul Kalibari MG Avenue area da Pakistan na thi bahumba gi thabak chathakre chingnaba mioi 15 fagatuna makhatana verification taunana ba City Police Station da sinakre. Ngarang ayuk Indo Myanmar border ga tainaba More Police Station ge manung chanba Holland 5 village da chingnaningai oiba mowong da lairamba chahi nauriba angang ani nifuhumdoi suba AR na kanma ngamkhre imung manung ge mioi singda khusinakre.